Ma'am, yam kuiraba matungda ai ngasi live se tawjarakpani. Mafam je chadre. Ai je mi hek uraga live am thajaning ba tadra. Ado haipetang tholaga ai kano tawbani. Live thara ise atei kesu natte. Translate macha amani tang ai kano tawjarage ngarang nahan khara kano tawbagi matangda penda wahi khara su hapsage. Waje koi thoroige. Aina Manipur thula matungda tham phajale ko ado mapanda le ngai dati lanse yamna skhamde kenoma oi aduga sidal to kanda na kanagum bamni ayamba na haigadra ekta nungai thokpa maza ta leiba yamna kenoi ba yam thengnei ko ado masi je khoi unity oiden tak toira natraga khungak pa singde dum ngai adagide kenodra leiba singde dum leiri ado atai singse karigino smaina yam nungai thokpagi mami se yam uzai ko asimati yam nungai te ado nungai trije aina kesu tawbadi ngam banate ado fare si wasina si oigaga mi wakhanne habdo ta dore ado ai keno wafam ngarang nahan oi male engonda screenshot ani na thare lamka media haiba amaga aduga amana kenogi cookie ga hanagi cookie singa anuba cookie singa zomi singa gi marakta leinariba mari haigadra moi masen getna bai matang amaga aduga amana nongmei keno tawbagi moi leisanabagi yamna haina bai matang amaga aduga ngasigina fresh yam oiba aina thajaningiba live sina main oina dusu oire aduga mo Assam da Dimapur somda training toriba IRB singi moi keno tawba loisan bagi training loiraga thulakpagi da makada thokani haibagi paw matabadagi miyamgi ihouda adugi maramda miyamse hojik keno tawbase yam nungaite ado sigi posida ahanbada sidoina ai haijagi ai oiba wakhandonda tasengna makada lahangagadi Manipur dagi chatkiba naga oigera ama oigera meitei wariba ama loi oijasano hairiba singse nongmei masa gi nongmei singdo piragana tholo makada aduita da khoi accept to bi abra na khalle aduidi kapthan yare na ko angam ngamba haibadi cookie singdi moi attack to na bagi adum ready dale bi haiba aduga ani subada adugumba ngamoi da borgadi flight ta ingna chikna irang to andabida phajana to anbira u haiba je ai government side ta ai uning sing sinjari aina ngamba wadi nate government na ngamba wa ngaktani ai haijari se ko ai request ni aduga ngasai translate ki matang dana uzigidudi ai main oibadi adune ai thamjagena aduga amana ngasai khigi ahum aina hojik aina haigi to ahum sida cookie singa jomi singa yanadabagi matang do moina ireida ngasi separate administration taliba asi mamang da si pose viral oiraga leigrabani adu amuka na honana marang nahan je dumaina moi thagalakpani ko separate administration taliba asi phangaga su cookie mingda phangani aduga cookie oiningdaba haibadi cookie zo adagidi mar leiriba adagidi mizo leiriba adumaina khaidoiba si singsina kaidongaida separate administration je phangoi makoi phangaga su cookie gi mingda phangakani aduna asagi cookie zo hairiba makoi singdi refugee ni Myanmar dagi lakpani haina makoi gi keno duna maming dudi kawre ai maming dudi ai keno to hodre adumaina haibani adugi matungda lamka media da ginza haibra adugi nupa adugi KKL kanglei kanbalup haibra kanglei kanbalup haibra kanglei pak kenum hai ko adugi no dei kawre aduda hairiba mana post thagat poi doini mana I boi doini magi fake account oi doi mali adu hairiba keno singsina taiti amana smaina athran dore nangna sigumba meyam ama sanduaga akhoi mi kayama sumhallaga apangda sibdi yaroi hujik hana oraga su hujikti ginja nangna smaina akhoi manungda kaksa bisaraga mi harau hallaga paisa tambu tanganu khokanu haibe adomda chai bane ate kesu nate ko agi potuda
aduga amana ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯁꯥꯕꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯍꯥꯏ ꯂꯥꯟ ꯆꯍꯤ 10 ꯍꯦꯟꯅ ꯋꯥꯠꯂꯤ ꯂꯣꯏꯒꯗꯕ ꯃꯩꯇꯩꯒꯤ ꯂꯥꯟ ꯍꯥꯏꯀꯣ ꯃꯣꯏꯅ ꯍꯥꯏꯕꯗ ꯃꯩꯇꯩꯒꯤ ꯂꯥꯟ ꯍꯟꯗꯛꯀꯤ ꯂꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯆꯍꯤ 10 ꯍꯦꯟꯅ ꯂꯥꯟ ꯇꯧꯒꯤꯅꯤ ꯑꯗꯨꯅ ꯂꯥꯏꯁꯦꯟꯁ ꯁꯥꯕ ꯂꯥꯏꯁꯦꯟꯁ ꯒꯟꯁ ꯃꯁꯥ ꯃꯁꯥꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯄꯤꯁꯇꯣꯜ ꯅꯣꯡꯃꯩ ꯃꯆꯥ ꯁꯤ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯑꯗꯨꯗ ꯄꯟꯖꯥꯕꯤ ꯃꯤ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯄꯒ ꯊꯥꯒꯠꯂꯛꯄꯅꯤꯀꯣ ꯑꯗꯣ ꯅꯣꯡꯃꯩꯁꯦ ꯁꯤ ꯏꯁꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁ ꯑꯃꯃꯝ ꯄꯥꯏꯕꯤꯌꯨ ꯑꯗꯨꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯏꯅꯕꯅꯤ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯩꯅꯣꯗꯣ ꯂꯥꯏꯁꯦꯟꯁ ꯒꯟꯗꯣ ꯁꯥꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯂꯣꯡꯗꯤ ꯑꯗꯨꯝ ꯇꯧꯒꯅꯤꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦ ꯀꯩꯅꯣꯒꯤ ꯅꯍꯥꯟ ꯃꯤꯁꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯅ ꯇꯧꯔꯤꯗꯣ ꯅꯕꯦꯝꯕꯔꯒꯤ 11ला 10ला 9ला ꯑꯩ ꯀꯥꯎꯔꯦꯀꯣ ꯃꯗꯨꯗ ꯐꯣꯡꯗꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯍꯟꯒꯗꯕꯅꯤ ꯏꯔꯥꯡ ꯊꯣꯛꯍꯟꯒꯗꯕꯅꯤꯅ ꯃꯥꯅ ꯃꯣꯏꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯒꯤ ꯗꯤꯁꯀꯁꯟꯗ ꯃꯥꯁꯦ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯏꯐꯣꯡ-ꯐꯣꯡꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯍꯟꯗꯛ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯈꯕꯔꯗ ꯌꯥꯎꯕ ꯊꯦꯡꯅꯈꯤꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨꯛ ꯀꯨꯏꯔꯕ ꯚꯤꯗꯤꯑꯣ ꯃꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯗ ꯐꯣꯡꯈ꯭ꯔꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇ ꯅꯨꯃꯤꯠ ꯉꯁꯤ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯈꯕꯔꯗ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯁꯤꯡꯁꯨ ꯈꯔ ꯁꯣꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯍꯥꯟꯅ ꯎꯗꯕꯒꯤ ꯍꯦꯛ ꯎꯕꯒ ꯇꯧꯔꯛꯏꯔꯥꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯤꯁꯥꯎ ꯍꯥꯏꯕ ꯃꯃꯤꯡ ꯀꯥꯎꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯑꯗꯨꯛ ꯐꯣꯡꯅ ꯂꯥꯟ ꯊꯣꯛꯍꯟꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔ ꯃꯥꯒꯤ ꯃꯊꯛꯇꯗꯤ FIR ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯃꯊꯛꯇꯗꯤ NIA ꯊꯤꯈ꯭ꯔꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈꯨꯜꯂꯛꯇ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯈꯨꯜ ꯉꯥꯛ ꯂꯩꯖꯕꯁꯤꯡꯁꯤꯗꯤ NIA ꯄꯥꯟꯁꯤꯟꯕ ꯑꯃꯃꯠ ꯄꯥꯟꯁꯤꯟꯕ ꯑꯗꯨ ꯇꯧꯁꯟꯕ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩꯅ ꯉꯁꯤ ꯈꯨꯜ ꯉꯥꯛꯏꯕ ꯅꯣꯡꯃꯩ ꯄꯥꯏꯔꯛꯏꯕꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯄ꯭ꯔꯣꯇꯦꯛꯁꯟꯅꯦ ꯃꯁꯤ ꯏꯁꯥꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯖꯕꯅꯦꯕ ꯀꯅꯥꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯍꯧꯕꯁꯤꯡ ꯃꯤ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯒ ꯂꯩꯕ ꯅꯧꯅ ꯆꯪꯉꯛꯄꯁꯤꯡꯁꯤꯅ ꯇꯧꯔꯛꯄꯗꯒꯤ ꯊꯣꯛꯍꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯤ ꯈꯛꯇꯪ ꯊꯝꯖꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯁꯥꯎꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯇꯥꯏꯒꯔꯅꯤ ꯍꯥꯏꯔꯤꯕ ꯁꯝ ꯁꯥꯡꯕ ꯅꯨꯄꯥꯗꯨꯁꯨ ꯑꯦꯛꯁꯟ ꯂꯧꯈ꯭ꯔꯕ꯭ꯔꯥ ꯃꯅꯤꯄꯨꯔ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯃꯛ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯁꯦ ꯐꯥꯕ ꯄꯨꯟꯕ ꯅꯣꯡꯃ ꯀꯥꯟꯗꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯀꯩꯅꯣ ꯇꯧꯅꯕꯒꯤ ꯑꯗꯣ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯤꯒꯨꯝꯕ ꯃꯤꯁꯥꯎꯒꯤ ꯃꯇꯥꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯐꯣꯡ ꯁꯥꯔꯤꯕ IRB ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯃꯈꯥꯗ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯔꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄꯤꯌꯨ ꯁꯤ ꯈꯛꯇꯪ ꯑꯩ ꯃꯦꯁꯦꯖ ꯄꯤꯖꯔꯤ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯁꯤरिꯌꯁ ꯑꯣꯏꯅ ꯍꯥꯏꯗꯕꯁꯤꯗ ꯃꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯅ ꯂꯧꯔꯝꯗꯕꯗꯤ ꯌꯥꯏ ꯕꯠ ꯌꯥꯝ ꯊꯤꯅ ꯁꯤरिꯌꯁ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯅꯦꯅ ꯈꯜꯂꯤ ꯃꯤꯒꯤꯗꯤ ꯂꯥꯂꯣꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨꯅꯤ ꯌꯥꯜꯂꯤꯁꯦ ꯀꯟꯇꯤꯅ꯭ꯌꯨꯂꯤ ꯅꯨꯡꯇꯤꯒꯤꯅꯤ ꯃꯈꯣꯏꯒꯤꯗꯤ ꯂꯥꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯄꯨꯡ ꯐꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯇꯦꯛ ꯑꯗꯨꯝ ꯇꯧꯍꯟꯕꯗꯨ ꯄꯥꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ KKL ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯅ ꯇ꯭ꯔꯦꯅꯤꯡ ꯑꯅꯧꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯤꯌꯥꯝꯗ ꯑꯩ ꯃꯇꯦꯡꯁꯨ ꯅꯤꯖꯔꯤ ꯑꯩ ꯄꯣꯁꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯄꯣꯁ ꯇꯧꯖꯈ꯭ꯔꯕꯅꯤ ꯃꯗꯨꯁꯨ ꯑꯉꯝꯕ ꯃꯣꯏ ꯇ꯭ꯔꯦꯅꯤꯡꯈꯔ ꯃꯤ ꯇꯧꯒꯗꯧꯔꯤ ꯃꯤ 20-30 ꯌꯥꯝꯕꯗꯤ ꯅꯠꯇꯦꯀꯣ KKLꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯃꯊꯧꯗꯤ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯤ ꯑꯗꯨ ꯍꯥꯏꯔꯤꯕ KKLꯁꯤꯅ ꯑꯃꯨꯛ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞꯀꯤꯗꯃꯛꯇ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯤꯅꯕꯤꯅꯕꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯤꯌꯥꯝꯗ ꯁꯤ ꯈꯛꯇꯪ ꯍꯥꯏꯔꯦ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯤꯁꯥꯎ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯃꯦꯗꯤꯌꯥꯗ ꯐꯣꯡꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯛꯁꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯧꯕꯒꯤ ꯃꯃꯤ ꯇꯥꯗꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯗ ꯑꯩ ꯇꯛꯁꯤꯟꯖꯔꯤ ꯑꯗꯨꯒ ꯇꯥꯏꯒꯔꯗꯨꯁꯨ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯁꯤ ꯈꯛꯇꯪ ꯑꯩ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯄꯨꯟꯅ